ꯇꯧꯁꯟꯒꯗꯕꯅꯤ. ꯎꯏ, ꯆꯥꯔꯖ ꯇꯧꯊꯣꯛꯏ ꯀꯩꯒꯤꯅꯣ? iPhone-ꯒꯤ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯆꯥꯔꯖ ꯇꯧꯕꯗ ꯏꯁꯥꯒꯤ ꯚꯣꯏꯁꯅ ꯉꯥꯡꯕ ꯄꯥꯝꯃꯒꯗꯤ ꯁꯤꯒꯤ ꯆꯥꯔꯖꯤꯡ ꯁꯥꯎꯟꯁꯤꯗ ꯆꯪꯕꯤꯔꯣ. ꯁꯤꯁꯦ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯔꯣ. ꯑꯗꯨꯒ ꯁꯤ ꯃꯁꯥꯒꯤ ꯇꯣꯟ ꯃꯌꯥꯝꯁꯨ ꯌꯥꯎꯕꯅꯦꯕꯀꯣ. ꯁꯤꯗꯩ ꯍꯥꯞꯄꯁꯨ ꯌꯥꯏ. ꯑꯗꯨ ꯅꯠꯇꯕꯤꯗ ꯁꯤꯒꯤ ꯔꯦꯀꯣꯔꯠ ꯊꯥꯕꯁꯨ ꯆꯪꯕꯤꯔꯣ. ꯑꯗꯨꯒ ꯏꯁꯥꯅ ꯔꯦꯀꯣꯔꯠ ꯍꯥꯏꯔꯒ ꯁꯤꯗꯩꯗ ꯔꯦꯀꯣꯔꯠ ꯇꯧꯔꯣ. ꯑꯗꯨꯒ ꯁꯤꯗꯩꯗ ꯑꯩꯅ ꯔꯦꯀꯣꯔꯠ ꯇꯧꯕ ꯃꯌꯥꯝꯁꯤꯗ ꯑꯃ ꯍꯥꯞꯄꯛꯀꯦꯕꯀꯣ, ꯃꯌꯥꯝꯅ ꯈꯪꯅꯕ. ꯁꯤꯒꯤ ꯄꯣꯠꯁꯦ ꯁꯤꯁꯦ ꯍꯥꯞꯄꯛꯑꯒꯦ. ꯁꯤ ꯑꯦꯠ ꯊꯥꯕꯁꯤꯗ ꯆꯪꯕꯤꯔꯅꯤ. ꯑꯗꯨꯒ ꯀꯟꯇꯤꯅ꯭ꯌꯨ ꯑꯗꯨꯝ ꯆꯪꯕꯤꯔꯣ. ꯑꯗꯨꯒ ꯁꯤꯗ ꯀꯣꯄꯤ ꯇꯧꯈ꯭ꯔꯕꯅꯦꯕ ꯉꯁꯥꯏ ꯑꯩꯅ ꯉꯥꯡꯈꯤꯕ ꯚꯣꯏꯁꯇꯣ. ꯑꯗꯨꯒ ꯑꯣꯄꯟ ꯁꯣꯔꯠꯀꯠ ꯍꯥꯏꯁꯤꯗ ꯆꯪꯕꯤꯔꯅꯤ. ꯑꯗꯨꯒ ꯁꯤꯒꯤ ꯑꯣꯇꯣꯃꯦꯁꯟ ꯍꯥꯏꯁꯦ ꯆꯪꯕꯤꯔꯣ. ꯑꯗꯨꯒ ꯁꯤ ꯑꯩ ꯍꯥꯟꯅ ꯍꯥꯞꯈꯤꯕꯩꯅꯦꯕꯀꯣ. ꯑꯗꯨꯅ ꯁꯤꯁꯦ ꯑꯃ ꯀꯛꯊꯠꯂꯒꯦꯕꯀꯣ. ꯑꯩ ꯆꯥꯔꯖ ꯇꯧꯕꯩꯁꯤꯗ ꯁꯤꯗꯩꯗ ꯁꯦꯝꯕꯒꯤ ꯑꯣꯏꯅ ꯇꯥꯛꯂꯛꯑꯒꯦꯕꯀꯣ. ꯑꯗꯨ ꯁꯤꯁꯦ ꯗꯤꯂꯦꯠ ꯇꯧꯊꯣꯛꯑꯒꯦ. ꯑꯗꯨꯒ ꯁꯤꯒꯤ ꯄ꯭ꯂꯁ ꯁꯥꯏꯟꯁꯤꯗ ꯆꯪꯕꯤꯔꯣ. ꯃꯊꯛꯀꯤ ꯆꯪꯕꯤꯔꯀꯥꯟꯗ ꯁꯤꯗꯩꯗ ꯂꯣ ꯄꯥꯋꯔ ꯃꯣꯠ ꯁꯤꯗ ꯁꯦꯝꯃꯁꯨ ꯌꯥꯏ. ꯕꯦꯇ꯭ꯔꯤ ꯂꯦꯚꯦꯜ ꯁꯤꯗꯩꯗ ꯍꯥꯏꯍꯟꯕꯁꯨ ꯌꯥꯏ. ꯑꯗꯨ ꯆꯥꯔꯖ ꯇꯧꯕꯩꯁꯨ ꯍꯥꯏꯍꯟꯕꯁꯨ ꯌꯥꯏꯕꯀꯣ. ꯑꯗꯩ ꯆꯥꯔꯖꯤꯡꯒꯤꯁꯦ ꯀꯅꯦꯛꯇ ꯇꯧꯗꯣꯏꯔꯥ ꯗꯤꯁꯀꯅꯦꯛ ꯇꯧꯗꯣꯏꯔꯥ? ꯆꯥꯔꯖ ꯀꯅꯦꯛ ꯇꯧꯕꯩꯗ ꯑꯣꯏꯅ ꯁꯦꯝꯃꯛꯑꯒꯦꯀꯣ ꯑꯩꯒꯤꯁꯦ. ꯑꯗꯨꯒ ꯁꯤꯒꯤ ꯔꯟ ꯏꯃꯤꯗꯤꯌꯦꯠꯂꯤ ꯊꯥꯕꯁꯦ ꯆꯪꯕꯤꯔꯣ. ꯑꯗꯨꯒ ꯅ꯭ꯌꯨ ꯕ꯭ꯂꯦꯡ ꯑꯣꯇꯣꯃꯦꯁꯟ ꯊꯥꯏꯁꯦ ꯁꯤꯗꯩꯁꯤꯗ ꯅꯝꯕꯤꯔꯣ. ꯑꯗꯨꯒ ꯁꯀ꯭ꯔꯤꯞꯇꯤꯡ ꯊꯥꯏꯁꯦ ꯁꯤꯗ ꯆꯪꯕꯤꯔꯣ. ꯑꯗꯨꯒ ꯃꯈꯥꯗ ꯁꯨꯝ ꯆꯤꯡꯊꯔꯛꯑꯣꯀꯣ. ꯑꯗꯨꯒ ꯇꯦꯛꯁ ꯊꯥꯏꯁꯤꯗ ꯅꯝꯃꯣ. ꯑꯗꯨꯒ ꯇꯦꯛꯁꯁꯤꯗ ꯑꯗꯨꯝ ꯀꯨꯏꯅ ꯅꯝꯁꯤꯜꯂꯣ. ꯑꯗꯨꯒ ꯄꯦꯁ ꯊꯣꯛꯂꯛꯑꯅꯤ. ꯑꯗꯨꯒ ꯉꯁꯥꯏ ꯂꯤꯡ ꯀꯣꯄꯤ ꯇꯧꯈ꯭ꯔꯕꯅꯦ ꯃꯇꯣꯟꯗ. ꯑꯗꯨ ꯄꯦꯁ ꯇꯧꯁꯟꯕꯤꯔꯣ. ꯁꯨꯃꯥꯏꯅ ꯋꯥꯍꯩ ꯃꯌꯥꯝ ꯊꯣꯛꯂꯛꯑꯅꯤ. ꯑꯗꯨꯒ ꯁꯤꯗꯩꯗ ꯁꯀ꯭ꯔꯤꯞꯇꯤꯡ ꯊꯥꯏꯁꯦ ꯁꯤꯗ ꯑꯃꯨꯛꯀ ꯅꯝꯕꯤꯔꯣ. ꯑꯗꯨ ꯅꯝꯃꯀꯥꯟꯗ ꯁꯤꯗꯩꯗ ꯃꯈꯥ ꯆꯤꯡꯊꯔꯣ. ꯁꯨꯝ ꯆꯤꯡꯊꯕꯤꯔꯣ. ꯑꯗꯨꯒ ꯁꯨꯝ ꯆꯤꯡꯊꯔꯛꯑꯣ. ꯑꯗꯨꯒ ꯁꯤꯗꯩꯗ ꯕꯦꯁ 64 ꯏꯟꯀꯣꯗ ꯊꯥꯏꯁꯦ ꯁꯤꯗ ꯅꯝꯕꯤꯔꯣ. ꯑꯗꯨꯒ ꯁꯤꯗꯩꯗ ꯏꯟꯀꯣꯗ ꯑꯅ ꯊꯥꯏꯁꯦ ꯁꯤꯒꯤ ꯏꯟꯀꯣꯗ ꯊꯥꯕ ꯑꯃ ꯌꯥꯎꯔꯤꯁꯦ ꯁꯤꯗ ꯆꯪꯉꯀꯥꯟꯗ ꯗꯤꯀꯣꯗ ꯇꯧꯊꯣꯛꯑꯣ ꯑꯃꯨꯛ. ꯑꯗꯨꯒ ꯁꯤ ꯀꯩꯅꯣꯁꯦ ꯕꯥꯔꯁꯦ ꯃꯊꯛ ꯆꯤꯡꯈꯠꯄꯤꯔꯣꯕꯀꯣ. ꯑꯗꯨꯒ ꯁꯤꯗꯩꯗ ꯗꯤꯚꯥꯏꯁ ꯊꯥꯕ ꯑꯃ ꯌꯥꯎꯔꯤꯁꯦ ꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯣ. ꯑꯗꯨꯒ ꯁꯨꯝ ꯆꯤꯡꯊꯕꯤꯔꯣ. ꯑꯗꯨꯒ ꯄ꯭ꯂꯦ ꯁꯥꯎꯟ ꯊꯥꯏꯁꯦ ꯁꯤꯁꯦ ꯑꯃꯨꯛ ꯅꯝꯕꯤꯔꯣ. ꯑꯗꯨꯒ ꯁꯤ ꯄ꯭ꯂꯦ ꯇꯧꯊꯣꯛꯄꯤꯔꯣ. ꯑꯗꯨ ꯌꯥꯔꯅꯤ. ꯍꯥꯏꯐꯦꯠ ꯇꯥꯁꯤꯔꯣ. ꯑꯗꯨꯒ ꯗꯟ ꯊꯥꯏꯁꯤꯗ ꯅꯝꯕꯤꯔꯣ. ꯁꯤ ꯂꯣꯏꯔꯦ. ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤꯒꯤ ꯕꯦꯇ꯭ꯔꯤ ꯂꯦꯚꯦꯜꯒꯤꯁꯤꯁꯨ ꯁꯦꯝꯗꯣꯏꯅꯤ. ꯉꯁꯥꯏꯒꯤ ꯕꯦꯇ꯭ꯔꯤ ꯂꯦꯚꯦꯜꯒꯤ ꯄꯥꯔꯁꯦꯟꯗꯨ ꯆꯪꯉꯒ ꯁꯤ ꯍꯥꯏꯐꯦꯠ ꯇꯥꯍꯜꯂꯛꯀꯦ. ꯁꯤ ꯕꯦꯇ꯭ꯔꯤ ꯂꯦꯚꯦꯜꯒꯤꯗ 30%. ꯑꯗꯨꯒ ꯁꯤꯅ ꯗꯤꯁꯀꯅꯦꯛꯀꯤꯅꯦꯕꯀꯣ. ꯎꯏ, ꯆꯥꯔꯖ ꯇꯧꯊꯣꯛꯏ ꯀꯩꯒꯤꯅꯣ? ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯌꯥꯝꯁꯨ ꯁꯦꯝꯕꯤꯔꯣ. ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ.